Mireng tabiriba puno puga bachofna hanmukta taramna okchari nasisu anova nomaijing numit ama lakpaga loinena mayamna hangbiraki buhang sing amadi ibirakpa comment sing ba video du pudun lakchari nasigi video asibu meng tabiriba singa video asibu loibu phawbutang meng tabiyo nasigi video si matang asida hujari ngasi ihan han boy na lokachari ba comment asidi gotimiyum vacation na to birakpani han bad haibire bisi bro gaming phone ki video sembiro hoy adom haibire ba gaming phone sing tagi oiba video su khanda charga siangna bo hana jarke loinena makata na adom na hangbire ba bro ROG phone ki matang da khara haibiro mathang sandu adom na hangbire ba ROG phone hairibasi SS hairiba company asina launch tawba phone series amani hairiba phone asi suna tagi gaming haiba tare koi game sana ba bamba gamers sing da target tawba dugma phone amani loinena phone asida gaming ki damakta apaba makhal ki processor amadi cooling technology na singba yauriba matam asida adom na kaigumba game masana na bidi damakta yengbiramba loinena high performance pamba ki damakta yengbiramba targadi hairiba phone sing asi ki series sing asi leibi ai hen adom ki comment asi pawkumsu bijari Matang da lokachariba comment asina creative manipur na tawbirakuni bro laptop window ka chromebook ka khenabagi matang da khara haibiro adom na hangbirei ba laptop amasung chromebook ki marakta khenaba hairiba asi chromebook hairiba series asidi chrome OS haibadi google gi adumba OS makhal aduda run tawba ekoi gi minor computing haiba tare sudagi ekoi gi normal user sing na computing oiba thabak macha masu sing tawbagi damak sinabagi di yamna muk sumaba aduga student sing gi chhatra sing gi damak tadi masi adumak sinaba yaba pot amadi oi adubo hairiba chromebook asida adom na makhal ki achoba application sing hapaga sinabadi yawe masigi da mukta oibatare gadi windows natragana iOS kumba yauriba makhal flagship oiba haibatare ekhoi yamna full fledged oiba adugumba laptop natragana computer sing sinabagi darkar tarakani maram maduna hairiba sing asi khenamana maram moraga hairo laptop musung chromebook ki sinabam su tongali haina dumi comment asigi pakum bijai mathang da lokachariba comment asina business na tawbirakuni bro Intel Core i3 12 generation ga i5 10 generation se paba kanan hinge dom highway ba processor ani ase de performance ki matang da na tragana kudimak te yengba targa so i3 12 generation hariba processor asina hena fagani haina dom ki comment asigi pakum su bijari mathang da lokachariba comment asina ajay yungkhai mam tawbirakpani bro Samsung Galaxy Note 10 S21 Ultra price kaya muk leibagi adom na haibiraiba phone ani sida ahanbada Samsung Galaxy Note 10 hariba phone asi chahi khari mamangda launch tawkiba phone oibuna maram oirga hariba phone asi flagship phone oiba taraga sul pa lising nipu gi range ta husiki matamda uba phangni loina S21 Ultra hariba phone asi lupa lakh amaga lising tara gi changda husiki matamda piri haina su adongi comment asi ki pawkhum bijari mathangda lokachariba comment asina HD Max na tawbirakpani Motorola Edge 20 Pro se leibada karisu akaiba leiroita aduga iPhone 12 mini se hojik adum paibada matamda sanaribra hoi adum na ahanbada hangbiraiba Motorola Edge 20 Pro hariba phone asi lupa lising kun manga gi range ta leiba hojiki matamda su adumak sinabada apaba phone amani doina iPhone 12 mini hariba phone asi hojiki matamda sinabada thoidokna problem leiroi amasung sinaba yakini haina adum gi ahanbagi wahang asi pakum pijari loina ani subada adum na hangbiraiba bro 30k fawda Samsung nataba phone amta haibiro adom na hangbiraiba lupa lising kun thagi makada akoigi overall da paba phone Samsung nataba amtang haijaba taragadi OnePlus Note 2T hariba phone asi VBI haina adungi comment asigi pawkum so bijari mathangda lokachariba comment asina song lover na tawbirakpani Casio A68WA 1 yes unboxing tawbiro hoi adom na haibireba gari haiba tare hariba polam sing asisu mathang manau naina adum unboxing tawba ngamnabo honazarki haina adungi comment asigi pawkum so bijari mathangda lokachariba comment asina Devasor Waikhom na tawbirakpani Realme C35 kamai tawgi bro adomna pambiriba Realme C35 hariba si lupa lising 13 dagi na 3 pa abugi manungda leiba aduma phone amad koi adumo hariba phone asi budget level da leiba phone ojaba taraga so phone asle yauriba Unisoc ki adugumba processor asi yamna mak weak oiba haiba tare yamna mak phataba processor ama oidana maram moiga hariba phone asi mahutta atopa phone oina price range asida yengbibana fagani haina adongi comment asi ki pawkum su bijari mathangda lokachariba comment asina chongba sarang them tawbirakuni bro iPhone 13 Pro Max ka Samsung Galaxy S23 Ultra hariba phone ani se overall line yengbada karambana hena pabagi amukta haibiro adom na hangbiraiba phone ani se overall ani yengba ta yengba matamda iPhone 13 Pro hariba asidagidi Samsung Galaxy S23 Ultra hariba phone asina performance camera loina atuba features kaya da yengu matamda soidana maki Samsung gi phone asina hengani haina adom gi comment asigi pa compijari loina na makata na adom na hangbiraiba aduga battery charging tawna YouTube film adum yeng basi akai ba lekedra haiba simatanga haibiram
ꯍꯣꯏ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤꯒ ꯃꯥꯟꯅꯕ ꯃꯃꯥꯡꯗꯁꯨ ꯄꯥꯎꯈꯨꯝ ꯀꯌꯥ ꯄꯤꯖꯈ꯭ꯔꯕꯅꯤ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯑꯗꯨ ꯆꯥꯔꯖ ꯇꯧꯅ ꯒꯦꯝ ꯁꯥꯟꯅꯕ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯏꯟꯇꯔꯅꯦꯠꯇ ꯕ꯭ꯔꯥꯎꯖ ꯇꯧꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯖꯦꯁ ꯇꯧꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯐꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯂꯣꯏꯅꯅ ꯆꯥꯔꯖ ꯇꯧꯕ ꯇꯥꯔꯒꯗꯤ ꯕꯦꯇ꯭ꯔꯤꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯍꯟꯊꯔꯛꯄ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯒꯤ ꯂꯥꯏꯐ ꯁꯥꯏꯀꯜ ꯑꯃꯁꯨꯡ ꯂꯥꯏꯐ ꯁ꯭ꯄꯥꯟ ꯑꯁꯤ ꯍꯟꯊꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯗꯅꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯁꯣꯔꯠꯁ ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ ꯄꯣꯀꯣ X4 GT ꯁꯦ ꯒꯦꯃꯤꯡ ꯄꯔꯐꯣꯔꯃꯦꯟꯁ ꯐꯕ꯭ꯔꯣ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯄꯣꯀꯣ X4 GT ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 15,000ꯒꯤ ꯔꯦꯟꯖꯇ ꯎꯕ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ 5 ꯅꯦꯅꯣꯃꯤꯇꯔꯗ ꯕꯦꯖ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯛ ꯑꯐꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯇꯨꯡꯗ ꯃꯌꯥꯝꯅ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟ ꯑꯃꯗꯤ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ